Ngasisu mahausagunna Sanaleba Story Collection na mayamgidamak nungairaba phunga wari ama puduna lakjari. Wari asigi maming na mau ot piningon. Wari asibu thabirakpana nungsi haubizam. Thaina mamangai ngalingai matamda khul amada siza kaubi mana khaliba tuda chumle khanjabi ahal ama leirami. Mangonda gitadabi machaningol ani su leirami. Adumakbu machanupa thauba ningol ani dugi mapung oiriba madi asuki matik jamjaba khulle kaini yaba misak ama oirami. Nong magi numita thaubadu hathu adu khara manjuna ba mapi setlaga kadagi paraprap chenthorokba adu ubada sijadi ingangakna haya sauba napi narol duga kadai de ke hairibanu ne ima khul pumbagi lamjause daru tanan leina ba haidana khulgi ni thawna yum thongi mi tholok taba yade haibado ima hoisu ta hodro adugi lambi lamjau sengba yauruge haina tawbani lamjau do motpa adu bo karigi isana sengba yaudori bano choso napi dum hongluso ima ne khulakpada hainaruge karigi isana adugumba thabak do sudori bano madu yaba nate as ima khulakpada ga hainaru ko ai ikai ko mi loina yauna dawriba thabak tuda ai yawu ke dawbage ai na hairi basini yaroi haidi yaroi ko ai gi isana adugumba amot akai gi thabak to suba yaba nate ne as ima lambi lamjau da napi singna uful wai ful sidokpadu kayam amot pa oredana ima khulakpada hainaru ko ai adumag yaruni hairibasini asi haina machana yaruni haina kanna hairami Mama season asu yaroi haina adumak haiduna mama masado amana yauni amana yauba yaroi haina yetna duna leiringai cheraktuda thaubagi machal nupi ahal lingjaldo imungdagi tholakpaga mapa charaduna khonjal kalapna haireklami yai to amata taningre ima sungai tasau sibu hojik po ngang masa dauna tasau na tawba khuding imana asum sena dana leiriba sibu karigino tasau sune imana pamje hairabadi koktok lasu yarabasida Masidai sida yamna aruba wadawna yetnadana thauba machal nupina yamna wakhal taba mi amagumna nganglakpa aduda mamaga yetnaramba adu leplaga makhwang metlaga machal nupida oina onsinduna is ichaldi wakhal onthokna takreda aingondaga warak sanduna tawida hojikta hawalakpada ngairiba oinine hone mikap amataga tumkhige tawbani tasauga imaga launa badudane tumba yadadana hawalabani aina khalleba nahan khegi hawalpa matamdagi yothak ama halena taso adu phawbadi hainuda mina taraga isibu mina ne tumlaga ta leiba oina khankhiba tareba as tumlaga ta leiba amiya kabi leishabi nangnasu minam khankhiba tare haina pakhaliro is nangna engondagi kayam phaba heladana aseng asengba haina siro hayuni Kari haidawa, hayo tagini. O numidang hek yaubaga na khongdo hairang hairaga lakliduni. Siza, macha anigi maraido. Numit chupa adumagi yetnarabasu loiba nairaroi haiba khangbana anidugi marak phat thatlaga. Yare. Hunaradi nungtumdasu wate haiduni. Noi anigi maraido adwaida lepo yare. Lingjel. Mama na makhoi anigi maraido lepnaba hairiba adu. Mama na mabungi mijangni khanna. Makhongdo haifet thilaga ima masi yungune makhongga thindana tahoi daba thapa ngakta hek tawdana ngasi ne aina to hairingai dane tok tabra bu nayang le adu dali chaina sandarak pa soira roi ko thauba mama na to haibu dawadi haida aina ngamle haibugumna sugat chalami madu ubada lingjal tu sauna mabungda makhut thilaga ima mana sugat sala isi yengo hai azoba nang ne Nasal asida sum khana ba haudogi saruk pudinya nang ne ada khongbal sengbra karino yaruni haibado adudum yawro chalo yare yeningre chalo ngasai dagi asita bo haibiro haina ngai jari bani imana yarabani na naja khongleng jarage asi hairaga machal nupi da onsilaga mitri haipet khasilami lengjel sumabungda haipet mamit phakchilami madu ubada thawbado machal nupi da khutombi do haipet thilamlaga Mayam thabak suba adu yawbani haina thokhirami Lingjel du haipet suklaga thokriba mabungda yenglaga mamai du laisilakpa matamda
ꯃꯅꯥꯎꯅꯨꯄꯤ ꯑꯇꯣꯝꯕꯤ ꯂꯥꯡꯂꯦꯟꯗꯣ ꯃꯁꯝ ꯃꯅꯥ ꯏꯐꯥ ꯐꯥꯅ ꯍꯀꯥꯡ ꯋꯥ ꯋꯥ ꯆꯟꯗꯨꯅ ꯊꯣꯛꯂꯛꯄ ꯑꯗꯨꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯑꯦ ꯀꯔꯤ ꯃꯇꯧꯅꯣ ꯁꯤꯗꯤ ꯑꯁꯤ ꯎꯕꯗ ꯈꯪꯕ꯭ꯔꯥ ꯏꯃꯥꯗꯤ ꯈꯪꯗ꯭ꯔꯤ ꯑꯁꯨꯛ ꯐꯤꯕꯝ ꯊꯤꯕ ꯑꯁꯤꯗ ꯑꯩꯗꯤ ꯀꯅꯥꯒꯤ ꯑꯕꯣꯛꯅ ꯂꯤꯔꯝꯕ ꯋꯥꯔꯤꯗꯒ ꯍꯦꯛ ꯍꯦꯛ ꯄꯟꯕ ꯑꯉꯥꯡ ꯆꯥꯕꯤ ꯍꯤꯡꯆꯥꯕꯤ ꯍꯥꯏꯕꯗꯣ ꯃꯥꯟꯕ ꯃꯥꯜꯂꯨꯔꯦ ꯂꯥꯡꯂꯦꯟ ꯎꯏꯔꯤ ꯎꯏꯔꯤ ꯊꯣꯛꯂꯛꯄꯗꯣ ꯃꯆꯦꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯥ ꯃꯃꯤꯠ ꯃꯅꯥ ꯈꯪꯁꯤꯡ ꯁꯤꯡꯅ ꯁꯥꯎꯅ ꯍꯥꯏꯔꯛꯂꯝꯃꯤ ꯏꯆꯦ ꯑꯗꯨꯝꯅꯗꯤ ꯍꯥꯏꯅꯨꯗ ꯏꯆꯦꯅ ꯑꯩꯉꯣꯟꯗꯒꯤ ꯀꯌꯥꯝ ꯍꯦꯟꯅ ꯐꯖꯕꯅꯦꯅ ꯅꯍꯥꯟꯗ ꯅꯠꯇ꯭ꯔꯣ ꯏꯆꯦꯅ ꯍꯧꯒꯠꯂꯛꯄꯗ ꯑꯋꯥꯡꯒꯤ ꯏꯅꯝꯃ ꯊꯥꯕꯥꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨ ꯈꯪꯗꯅ ꯊꯦꯝꯕ ꯌꯥꯗ ꯀꯞꯅ ꯂꯥꯎꯅ ꯇꯧꯕꯗꯒꯤ ꯌꯥꯝꯅ ꯋꯥꯅ ꯊꯦꯝꯅꯈꯤꯕꯗꯣ ꯑꯁꯤ ꯍꯥꯏꯅ ꯂꯥꯡꯂꯦꯟ ꯃꯆꯦꯗ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯐꯦꯠ ꯁꯨꯒꯠꯂꯝꯃꯤ ꯂꯦꯡꯖꯦꯜ ꯃꯕꯨꯡꯅ ꯂꯛꯅꯔꯝꯕꯒꯤ ꯁꯥꯎꯕ ꯐꯥꯎꯕ ꯍꯟꯗ꯭ꯔꯤꯉꯩꯗ ꯃꯅꯥꯎꯅꯨꯄꯤꯅ ꯑꯗꯨꯝꯅ ꯍꯩꯖꯤꯜꯂꯛꯄ ꯑꯗꯨꯗ ꯑꯁꯥꯎꯕ ꯑꯗꯨ ꯃꯅꯥꯎꯅꯨꯄꯤꯗ ꯂꯣꯏꯅ ꯍꯩꯊꯔꯒꯦ ꯃꯇꯥꯒꯨꯝ ꯍꯩꯇꯣꯝꯕꯤ ꯍꯥꯏꯕꯤ ꯅꯇꯠꯄꯤ ꯐꯔꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯑꯩꯁꯦ ꯅꯪꯒꯤ ꯅꯆꯦꯅꯤ ꯅꯆꯦꯗ ꯍꯪꯒꯠꯅ ꯈꯨꯝꯃꯣ ꯍꯥꯏꯕꯁꯤꯕꯨ ꯀꯅꯥꯅ ꯅꯪꯉꯣꯟꯗ ꯇꯥꯛꯄꯤꯒꯦ ꯍꯥ ꯑꯁꯨ ꯍꯧꯅ ꯂꯣꯟꯆꯠ ꯈꯪꯗꯕ ꯑꯉꯥꯡꯁꯤꯕꯨ 이비에만 나용 빤바가 강로 이비에마 ꯑꯁꯤ ꯍꯥꯏꯅ ꯂꯤꯡꯖꯦꯜ ꯉꯥꯡꯗꯨꯅ ꯏꯃꯨꯡꯂꯣꯝꯗ ꯆꯪꯈꯤꯔꯝꯃꯤ ꯂꯥꯡꯂꯦꯟꯁꯨ ꯏꯁꯧ ꯂꯥꯡꯂꯒ ꯆꯪꯈ꯭ꯔꯤꯕ ꯃꯆꯦꯗꯨꯅ ꯏꯃꯨꯡ ꯌꯧꯈꯤꯕꯗ ꯃꯆꯤꯟꯗꯨ ꯈꯖꯤꯛ ꯄꯩꯊꯣꯛꯂꯒ ꯑꯩꯕꯨ ꯌꯨꯝ ꯄꯥꯟꯕ ꯈꯪꯂꯦ ꯀꯥꯏꯅ ꯏꯆꯦ ꯏꯕꯦꯝꯃꯗꯤ ꯌꯥꯝꯅ ꯈꯪꯂꯅꯤꯕ ꯍꯩ ꯌꯥꯔꯦ ꯇꯥꯅꯤꯡꯗ꯭ꯔꯦ ꯅꯪꯁꯨ ꯅꯆꯤꯟ ꯅꯌꯥ ꯁꯦꯡꯗꯣꯛꯅꯕ ꯇꯧꯔꯨꯔꯣ ꯑꯩꯅꯦ ꯅꯈꯣꯏ ꯑꯍꯨꯝꯒꯤ ꯂꯤꯂꯥꯁꯤ ꯌꯦꯡꯕꯗ ꯂꯩꯔꯩꯕꯥꯛꯀꯤ ꯀꯨꯝꯍꯩ ꯐꯥꯎꯕ ꯑꯁꯨꯝꯅ ꯇꯧꯔꯝꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯟꯕꯗꯅꯦ ꯀꯣꯛꯄꯨ ꯃꯝꯂꯕꯅꯤ ꯏꯃꯥꯅ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯑꯍꯨꯝꯁꯦ ꯐꯩ ꯍꯥꯏꯕꯁꯨ ꯃꯥꯜꯂꯒ ꯀꯗꯥꯏꯗꯅꯣꯃꯗꯤ ꯍꯩꯅꯗꯕ ꯃꯥꯟꯕ ꯑꯃ ꯌꯥꯎꯔꯤ ꯍꯣ ꯅꯈꯣꯏ ꯑꯍꯨꯝꯁꯦ ꯃꯤ ꯑꯃꯗ ꯃꯤ ꯑꯃꯃꯝ ꯊꯨꯡꯕꯗ ꯂꯥꯛꯅꯕ ꯋꯥꯔꯒꯗꯕ ꯅꯈꯣꯏ ꯑꯍꯨꯝꯁꯦ ꯉꯝꯅꯕ ꯂꯥꯛꯅꯔꯤꯕꯤ ꯅꯣꯏꯁꯦ ꯏꯆꯥ ꯑꯣꯏꯔꯝꯕꯒꯤ ꯐꯕꯅꯤ ꯅꯠꯇ꯭ꯔꯕꯗꯤ ꯀꯅꯥꯒꯤ ꯃꯆꯥꯒ ꯑꯣꯏꯔꯕꯗꯤꯅꯦ ꯑꯣꯛ ꯃꯆꯥ ꯃꯦꯠꯈꯥꯏꯕꯗꯧꯅ ꯃꯦꯠꯈꯥꯏꯈ꯭ꯔꯗꯕꯅꯤ ꯂꯥꯡꯂꯦꯟ ꯉꯁꯥꯏ ꯃꯈꯩ ꯃꯌꯥ ꯏꯍꯤ ꯍꯤꯒꯠꯂꯝꯕꯗꯨ ꯃꯃꯥꯒꯤ ꯇꯧꯔꯛꯂꯤꯕ ꯁꯞꯇ꯭ꯔꯗꯨꯗ ꯂꯥꯡꯂꯦꯟ ꯀꯤꯕ ꯑꯃ ꯌꯥꯎꯁꯤꯜꯂꯛꯇꯨꯅ ꯃꯃꯥꯗ ꯀꯤꯔꯨꯞ ꯌꯦꯡꯂꯝꯂꯒ ꯃꯅꯤꯡꯂꯣꯝꯗ ꯃꯆꯤꯟ ꯃꯌꯥ ꯁꯦꯡꯗꯣꯛꯄ ꯆꯪꯈꯤꯔꯝꯃꯤ ꯁꯤꯖꯁꯨ ꯉꯥꯡꯈꯩ ꯉꯥꯡꯊꯣꯛꯂꯨꯔꯒ ꯃꯆꯥꯅꯨꯄꯤꯅ ꯀꯤꯔꯨꯞ ꯌꯦꯡꯂꯝꯕ ꯑꯗꯨꯗ ꯃꯁꯥꯗꯨ ꯇꯞꯅ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯆꯔꯝꯃꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯊꯧꯕꯗꯨ ꯃꯇꯥꯎ ꯈꯔꯒ ꯂꯣꯏꯅꯅ ꯂꯝꯕꯤ ꯁꯦꯡꯂꯤꯉꯩꯗ ꯈꯨꯜꯗꯨꯗꯒꯤ ꯊꯧꯕꯅ ꯌꯥꯝꯅ ꯄꯥꯝꯖꯕꯤ ꯊꯕꯥꯇꯣꯝꯕꯤꯗꯨ ꯃꯇꯥ 2-3ꯒ ꯂꯣꯏꯅꯅ ꯏꯁꯤꯡ ꯄꯨꯟ ꯑꯃꯒ ꯈꯨꯖꯥꯏ ꯃꯆꯥ ꯑꯃꯒ ꯂꯣꯏꯅꯅ ꯃꯈꯣꯏꯔꯣꯝꯗ ꯆꯪꯂꯛꯂꯝꯃꯤ ꯃꯗꯨ ꯎꯕꯗ ꯊꯧꯕꯒꯤ ꯃꯇꯥꯎ ꯑꯃꯅ ꯊꯧꯕꯗ ꯊꯕꯥꯇꯣꯝꯕꯤ ꯂꯥꯛꯑꯦ ꯍꯥꯏꯅ ꯏꯪꯒꯤꯠ ꯇꯧꯔꯝꯃꯤ ꯊꯧꯕꯁꯨ ꯊꯕꯥꯇꯣꯝꯕꯤ ꯎꯕꯗ ꯅꯣꯛꯃꯤ ꯇꯧꯔꯝꯃꯤ ꯃꯇꯝꯗꯨꯗ ꯊꯕꯥꯇꯣꯝꯕꯤꯒꯤ ꯃꯇꯥ ꯆꯤꯡꯂꯦꯝꯕꯤꯅ ꯅꯣꯛꯃꯤ ꯇꯥ ꯊꯧꯕ ꯅꯥꯄꯤ ꯐꯥꯟꯕꯗꯣ ꯋꯥꯗ꯭ꯔꯣ ꯏꯁꯤꯡ ꯈꯔ ꯍꯩꯔꯛꯀꯦꯗꯅ ꯆꯤꯡꯂꯦꯝꯕꯤ ꯏꯁꯤꯡꯕꯨꯗꯤ ꯈꯧꯔꯥꯡꯕꯅ ꯂꯣꯏꯔꯕꯅꯤꯗ ꯑꯗ ꯄꯤꯊꯛ ꯍꯟꯅꯤꯡꯕ ꯃꯤꯅ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯕ ꯑꯁꯤꯗ ꯍꯥꯏꯕ ꯉꯝꯗꯕꯒꯤ ꯋꯥꯅꯤꯗ ꯊꯧꯕꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯊꯕꯥꯇꯣꯝꯕꯤ ꯋꯥꯗꯤ ꯑꯃꯠꯇ ꯉꯥꯡꯗ ꯏꯁꯤꯡꯗꯨ ꯈꯨꯖꯥꯏ ꯃꯆꯥ ꯑꯗꯨꯗ ꯍꯩꯔꯒ ꯃꯇꯥ ꯆꯤꯡꯂꯦꯝꯕꯤꯗ ꯏꯪꯒꯤꯠ ꯇꯧꯗꯨꯅ ꯁꯦ ꯆꯤꯡꯂꯦꯝꯕꯤꯁꯨ ꯈꯪꯁꯤꯟꯅꯗ ꯀꯩꯅꯣ ꯏꯁꯤꯡꯁꯦ ꯄꯤꯔꯨꯁꯨ ꯍꯥꯏꯕ ꯅꯪ ꯀꯣꯛꯄꯤꯔꯨꯕ ꯌꯥꯗ꯭ꯔꯣ ꯁꯨꯛ ꯉꯥꯡꯗꯅ ꯂꯩꯔꯅꯣ ꯑꯩꯅ ꯄꯤꯔꯨꯁꯨ ꯍꯥꯏꯔꯕꯗꯤ ꯀꯣꯛꯄꯤꯌꯨꯔꯣ ꯍꯣ ꯄꯤꯖꯧꯔꯒꯦ ꯁꯅꯥꯏꯕꯦꯝꯃ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯤꯡꯂꯦꯝꯕꯤ ꯃꯇꯥꯗ ꯍꯥꯏꯐꯦꯠ ꯄꯩꯁꯤꯜꯂꯝꯂꯒ ꯐꯦꯠ ꯍꯥꯏꯗꯣꯛꯂꯒ ꯏꯁꯤꯡ ꯄꯤꯕꯅꯤ ꯍꯥꯏꯅ ꯆꯠꯈꯤꯔꯝꯃꯤ ꯌꯥꯝꯅ ꯀꯥꯟꯅꯕ ꯑꯣꯏꯗꯕꯅ ꯇꯧꯔꯤꯕ ꯄꯨꯝꯕꯗꯨ ꯊꯧꯕ ꯍꯣꯏꯁꯨ ꯂꯣꯏꯅ ꯎꯔꯤꯕꯅꯤ ꯑꯗꯨꯕꯨ ꯊꯧꯕꯗꯨ ꯀꯩꯁꯨ ꯍꯥꯏꯗ ꯊꯕꯥꯇꯣꯝꯕꯤꯗ ꯑꯗꯨꯃꯛ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯌꯦꯡꯂꯒ ꯂꯩꯔꯝꯃꯤ ꯆꯤꯡꯂꯦꯝꯕꯤꯁꯨ ꯄꯔꯞ ꯂꯥꯛꯂꯒ ꯇꯥ ꯊꯧꯕ ꯁꯦ ꯏꯁꯤꯡ ꯀꯔꯦ ꯑꯁꯤ ꯍꯥꯏꯅ ꯏꯁꯤꯡ ꯈꯨꯖꯥꯏꯗꯨ ꯂꯧꯔꯝꯃꯤ ꯃꯇꯝꯗꯨꯗ ꯊꯧꯕꯒꯤ ꯃꯇꯥꯎ ꯀꯣꯟꯗꯨꯝꯕꯅ ꯅꯣꯛꯃꯤ ꯆꯤꯡꯂꯦꯝꯕꯤꯗ ꯑꯁꯨꯃꯥꯏꯅ ꯁꯨꯝ ꯄꯥꯈꯣꯟ ꯆꯠꯇꯧ ꯁꯔꯨꯛꯄꯨꯗꯤ ꯑꯩꯈꯣꯏ ꯑꯅꯤ ꯑꯗꯨꯝ ꯀꯣꯏꯅꯔꯁꯤꯗꯅ ꯀꯔꯤ ꯁꯥꯎꯈꯤꯅꯨꯗ ꯑꯩꯁꯨ ꯑꯗꯨꯝ ꯅꯪꯒꯤ ꯅꯨꯄꯥꯅꯤ ꯍꯥꯏꯕꯗ ꯆꯣꯞꯂꯣꯏꯗ ꯑꯁ ꯆꯠꯊꯣꯛꯄꯥꯗ ꯅꯁꯛꯃꯛꯅ ꯇꯟ ꯑꯍꯩꯕ ꯍꯦꯛ ꯃꯥꯜꯂꯒ ꯀꯣꯏꯅꯁꯤ ꯀꯥꯏꯅ ꯉꯝꯖꯄꯣꯠ ꯅꯠꯇꯦ ꯑꯁꯤ ꯍꯥꯏꯅ ꯆꯤꯡꯂꯦꯝꯕꯤ ꯀꯣꯟꯗꯨꯝꯕꯗ ꯁꯨꯛꯆꯤꯜꯂꯝꯃꯤ ꯀꯣꯟꯗꯨꯝꯕ ꯆꯤꯡꯂꯦꯝꯕꯤꯅ ꯑꯗꯨꯝꯅ ꯍꯦꯛ ꯇꯧꯔꯝꯕ ꯑꯗꯨꯗ ꯆꯠꯈ꯭ꯔꯤꯕ ꯅꯨꯄꯤ ꯑꯗꯨꯗ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯌꯦꯡꯂꯒ ꯂꯩꯍꯧꯔꯝꯃꯤ ꯅꯨꯄꯥꯗꯨꯅ ꯅꯣꯛꯃꯤ ꯇꯧꯔꯤꯕ ꯑꯗꯨꯗ ꯊꯧꯕꯅ ꯉꯛꯅ ꯍꯥꯏ ꯅꯨꯄꯤ ꯐꯪꯗꯕ ꯃꯥꯙꯣ ꯅꯨꯄꯤ ꯑꯁꯤꯅ ꯑꯁꯨꯛ ꯊꯤꯅ ꯆꯩꯔꯝꯂꯒ ꯅꯪꯅꯗꯣ ꯍꯔꯥꯎꯔꯤꯕꯗꯨꯅ ꯀꯩꯒꯤꯅꯣ ꯅꯠꯇꯦ ꯅꯨꯄꯤ ꯑꯁꯤꯅ ꯍꯥꯏꯔꯝꯂꯤꯕꯁꯤꯕꯨ ꯅꯪꯒꯤ ꯅꯥꯄꯗꯗꯤ ꯅꯨꯡꯁꯤ ꯋꯥꯍꯩ ꯑꯣꯏꯅ ꯇꯥꯔꯨꯔꯕ꯭ꯔꯕ ꯍꯥ ꯍꯣ ꯕꯣꯟꯙꯨ
Mana thiba wahai hairamliba adudi ikaidana haijaramlibani. Adubu mana aingondha piramliba ingitudani aina noklibase. Angakpani ko misingse. Nungsibagi mafamdadi athiba wahai oirasu phajaba oi. Sugatlasu nungsi mityeng oi haidunine. Ho adudi aida nateko Madhop suni haise kaudaba phai. Asi haiduna nupa ahum marido ngahak awa pothabo oina nokminarami. Somdana ngasaidagi thaubo haina tawriba pungbado makhoigi thangnabagi madomsa ado munna yengduna leiribani. Lamtu sitpa sengba loibaga tamubido mayum changda thaubo hoida oina laklami. Mangolde hensang manduna leiriba sijadu kauraklami. Sija tamubi ubada nokmi. Tamuwa kaino nang bulamtu sengba yaururaga somdo oina haijilaklabro. Ohoi ise nanausi ise dawa amata tamge haina laklibani. Kari wano ne inauna tukluna hairibadubo. Laukse sida phamuse. Asi haina sija tamubina phamnaba phida ama tharami. Tamubisu nokmi phida duda phamtharaga mong hadana. Ise akhoi thaubase makha lekai thaba tombi haibra karino mabung yu ngawba amaga mabunga macanga da leibado madu koiriba maline. Tamubiya nangna haibasibu asengbarane. Isia hauzik tasune lamtu waising tawbado aise mitchana dana pause tamge haina changlibani. Asi haina tamubiduna sijada paw henjina tamlami. Sijadu tamubina tamliba pawdo asengba oiraboiningduna. Hera pupang sudaba mabungi uthakpagi machal manasu amata yauzaba isagi mangasu mangjaba sarine khangloidrado sije iti khangangeba. Isia pause hainingdana tawbani adudi aisu amu yumda halage. Asi haina tamubido tholakpada thawbana mayumda hanjilakpaga mapa chanarami. Tamubi thawba ubada kitang khautak jarami. Aduna hathu adu chakhirami. Thauba tamubina taha chakhibadu ubada ngakna. Koinune damja tamubisina ai uraga hathu adu chakhrisina. Asi haina thaubado machinda murum sondana changlaklami. Adubu matamda sejado machada karimata hairamda tumina magi tafum thokpa tawduna hensang manadu manba loibaga imungda tamina adumak changkhirami. Thauba mamagi matawduda amuka hena ngakna makoktu hotlaga. Koinune misingsibu kari tarabajano mawang amoi tawshu. Asi khana thauba maninglomda makhong makhut hamdokpa changkhirami. Ngaihaki tungdadi thaubado sumangda polang ahoba photuna leiringaida machul nupi atombi langlendo tande mande laklaga. Tachao kedore nangna makhale kai thaba tombi haibra karino adu koi haise chumbra. Kana aiba haiba haida balairi chume chumde duda han hayune. Thauba machalgi wada tabada tawramliba thabakto leplaga phat hawgalaga makhong melaga. Imani ne. Ho ima. Angang ne ahaya payam na sarakano. Chalo saida. Taning dabna loire. Asengba hairabani na taning loye. Koidi boire. Ado imana kaya pamdabani ko. Abisa nang si othong ni yetawrida. Chalo hadi kok chalo. Ho aibudi chatpekige yatpi roye. Ado hana ne wamang yatpi bagi wanida. Masi Asi haina thawbado machalda phurage haibagumna makhuta thangatpada langlena. Ima asengki phugege tawine. Asi haina hauthadana imunglamda chensinkhirami. Thawba machalna chensinkrabada kanasu leitrabada tapna sor sangna hondokcherami. Asumna namit nini homni haukraba tungda thaba tombido namidang wairam usilakla phawbada mabungna hanjilaktaba aduda tawhum khangda konthong phawba amuk thok amuk hanjilak tawduna leirami. Ihamsida ai tongda lehawi haiba khangna akhoi ta sokse hausi phawba hanjilakteba nongaineba handa hanjilakhi sanoba ngasidiba. Asi haina thaba tombida machinda murum sonduna konthong adamda tholakpada mabungna tafing chelakpadu ubada pakhatna ada chelakliba sibu akhoi ta songna trane kari mu dorabajano. Tazo kaidabu yaurage adu pakhana chilaklidubo.
Ibema, Nafiomo, Chalo, Nafiomro. ꯑꯩꯈꯣꯏ ꯃꯐꯝꯁꯦ ꯊꯥꯗꯣꯛꯇꯨꯅ ꯊꯨꯅ ꯆꯦꯟꯈꯤꯅꯕ ꯇꯧꯁꯤ ꯊꯕꯥꯇꯣꯝꯕꯤ ꯃꯕꯨꯡꯅ ꯆꯦꯟꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨꯗ ꯀꯔꯤ ꯇꯧꯔꯕꯅꯣ ꯈꯟꯅ ꯄꯥꯈꯠꯂꯝꯃꯤ ꯑꯗꯨꯕꯨ ꯃꯈꯥ ꯇꯥꯅ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗꯦ ꯊꯨꯅ ꯏꯃꯨꯡꯂꯣꯝꯗ ꯆꯦꯟꯁꯤꯟꯈꯤꯗꯨꯅ ꯃꯐꯤ ꯌꯣꯝꯂꯒ ꯆꯦꯟꯊꯣꯔꯛꯂꯝꯃꯤ ꯃꯇꯝꯗꯨꯗ ꯃꯕꯨꯡꯁꯨ ꯀꯣꯟꯊꯣꯡꯒꯗꯣꯝꯗ ꯆꯦꯜꯂꯛꯄꯒꯤ ꯋꯥꯔꯗꯨꯅ ꯁꯣꯔ ꯍꯣꯟꯗꯣꯛꯂꯒ ꯂꯩꯔꯝꯃꯤ ꯇꯥꯆꯧ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯐꯤ ꯌꯣꯝꯃꯨ ꯀꯥꯏꯅ ꯍꯥꯏꯗꯨꯕꯣ ꯏꯕꯦꯝꯃ ꯅꯕꯨꯡ ꯃꯤ ꯍꯥꯠꯂꯨꯔꯦꯅꯦ ꯍꯥ ꯀꯝꯗꯧꯅꯅꯣ ꯀꯣꯟꯅ ꯍꯥꯏꯔꯒꯦ ꯍꯧꯖꯤꯛꯀꯤꯗꯤ ꯑꯩꯈꯣꯏ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯅꯕ ꯇꯧꯁꯤ ꯅꯠꯇ꯭ꯔꯕꯗꯤ ꯈꯨꯟꯖꯥ ꯃꯤꯌꯥꯝꯅ ꯈꯪꯅꯔꯛꯂꯕꯗꯤ ꯑꯋꯥꯐꯝꯗ ꯁꯣꯏꯗꯅ ꯇꯥꯕ ꯇꯥꯔꯦ ꯂꯥꯛꯑꯣ ꯊꯕꯥꯇꯣꯝꯕꯤ ꯃꯃꯥ ꯃꯄꯥꯅ ꯊꯝꯕꯤꯔꯝꯕ ꯑꯄꯤꯛꯄ ꯈꯥꯡꯄꯣꯛ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯃꯐꯝ ꯀꯩꯗꯁꯨ ꯆꯠꯅꯤꯡꯗꯕꯅꯤ ꯑꯗꯨꯅ ꯃꯆꯤ ꯂꯦꯡꯗꯅ ꯌꯨꯝꯗꯨꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯂꯩꯔꯝꯃꯤ ꯃꯇꯝꯗꯨꯗ ꯊꯕꯥꯇꯣꯝꯕꯤꯒꯤ ꯃꯕꯨꯡ ꯑꯗꯨ ꯄꯥꯈꯠꯅ ꯃꯆꯜꯒꯤ ꯃꯈꯨꯠꯇꯨ ꯆꯤꯡꯗꯨꯅ 이베마, 라오절라시네. 다저, 이마 바바나 와나 lep신자람바. 요메힌 콜라시부 다독라가 까람나. 아이코이 보다 먹잣바 다라드로. 이베마, 마도기 마담 나tre. 마얌 흡질락라바디 이붕 이절 소이드나 아와품다 다바 따리니. 라오니 낭보. 아시 하이나 타바도암비다 마붕나 까나 징바다기 우파이 레이다. 비로이나나 욤두다 ꯅꯨꯡꯁꯤꯅ ꯌꯦꯡꯂꯝꯂꯒ ꯀꯣꯟꯊꯣꯡ ꯑꯗꯣꯝꯗ ꯆꯦꯟꯊꯣꯔꯛꯄꯗ ꯈꯨꯟꯖꯥ ꯃꯤꯌꯥꯝꯅ ꯃꯈꯣꯏꯔꯣꯝꯗ ꯍꯨꯞꯆꯤꯟꯅꯔꯛꯂꯝꯃꯤ ꯇꯧꯔꯛꯂꯤꯕ ꯃꯇꯧꯗꯨꯗ ꯊꯕꯥꯇꯣꯝꯕꯤꯒꯤ ꯃꯕꯨꯡꯗꯨ ꯄꯥꯈꯠꯄꯅ ꯂꯣꯏꯔꯝꯃꯤ ꯊꯕꯥꯇꯣꯝꯕꯤ ꯃꯥꯕꯨꯗꯤ ꯈꯨꯟꯖꯥ ꯃꯤꯌꯥꯝꯅ ꯐꯥꯔꯕꯁꯨ ꯃꯥꯅ ꯃꯤ ꯍꯥꯠꯂꯨꯕ ꯅꯠꯇꯕꯅꯤꯅ ꯊꯣꯏꯅ ꯇꯝꯊꯤꯕ ꯆꯩꯔꯥꯛ ꯄꯤꯔꯣꯏ ꯈꯟꯕꯅ ꯃꯕꯨꯡꯗ ꯑꯣꯟꯁꯤꯜꯂꯒ ꯁꯦ ꯇꯥꯆꯧ ꯁꯤ ꯄꯨꯔꯒ ꯇꯥꯆꯧ ꯅꯪ ꯆꯦꯟꯈ꯭ꯔꯣ ꯏꯕꯦꯝꯃ ꯅꯪꯅ ꯀꯝꯗꯧꯕ ꯇꯥꯆꯧ ꯑꯩꯒꯤꯗꯃꯛꯇ ꯀꯔꯤꯁꯨ ꯋꯥꯕꯤꯔꯨꯒꯅꯨ ꯈꯨꯟꯖꯥ ꯃꯤꯌꯥꯝꯅ ꯀꯩꯁꯨ ꯑꯀꯟꯕ ꯆꯩꯔꯥꯛ ꯄꯤꯔꯣꯏ ꯆꯠꯂꯨ ꯇꯥꯆꯧ ꯅꯪ ꯆꯦꯟꯈ꯭ꯔꯣ ꯍꯣꯏ ꯍꯣꯏ ꯑꯁꯤ ꯍꯥꯏꯅ ꯊꯕꯥꯇꯣꯝꯕꯤꯒꯤ ꯃꯕꯨꯡꯗꯨ ꯄꯥꯈꯠꯅ ꯍꯥꯊꯨ ꯍꯥꯊꯨ ꯑꯗꯨꯃꯛ ꯆꯦꯟꯈꯤꯔꯝꯃꯤ ꯊꯕꯥꯇꯣꯝꯕꯤꯁꯨ ꯃꯕꯨꯡꯅ ꯆꯦꯟꯈꯤꯕꯗꯨꯗ ꯌꯦꯡꯗꯨꯅ ꯑꯗꯨꯃꯛ ꯂꯩꯍꯧꯔꯝꯃꯤ ꯑꯗꯨꯕꯨ ꯀꯨꯏꯗꯦ ꯈꯨꯟꯖꯥ ꯃꯤꯌꯥꯝ ꯄꯨꯝꯕꯅ ꯍꯨꯞꯆꯤꯜꯂꯛꯇꯨꯅ ꯅꯕꯨꯡ ꯃꯤ ꯍꯥꯠꯄꯗꯨ ꯀꯗꯥꯏꯗ ꯂꯩ ꯍꯧꯖꯤꯛꯃꯛ ꯌꯥꯝꯅ ꯊꯨꯅ ꯄꯨꯊꯣꯔꯛꯎ ꯃꯗꯨꯅ ꯅꯣꯏꯒꯤ ꯑꯐꯕ ꯑꯣꯏꯅꯤ ꯌꯨꯝꯁꯤ ꯃꯩ ꯊꯥꯗꯨꯅ ꯈꯨꯜ ꯂꯩꯀꯥꯏꯗꯒꯤ ꯇꯥꯟꯊꯣꯛꯂꯒꯗꯕꯅꯤ ꯃꯧ ꯅꯍꯥ ꯑꯃꯅ ꯍꯦꯔꯥ ꯇꯥꯗ ꯃꯤ ꯍꯥꯠꯄꯅ ꯑꯁꯨꯝꯅ ꯁꯨꯝ ꯂꯩꯊꯍꯟꯕ ꯑꯁꯤꯅꯗꯤ ꯀꯥꯟꯅꯔꯣꯏꯗ ꯌꯨꯝꯁꯦ ꯍꯦꯛꯇ ꯃꯩ ꯊꯥꯔꯁꯤ ꯅꯍꯥ ꯑꯃꯅ ꯃꯌꯥꯝ ꯌꯨꯝꯁꯦ ꯍꯦꯛꯇ ꯃꯩ ꯊꯥꯔꯁꯤ ꯈꯨꯟꯖꯥ ꯑꯍꯜ ꯑꯃꯅ ꯉꯥꯏꯈꯣ ꯍꯥꯏꯕꯦꯝꯃ ꯅꯕꯨꯡꯗꯨ ꯌꯥꯝꯅ ꯊꯨꯅ ꯀꯧꯊꯣꯔꯛꯎ ꯃꯣꯔꯥꯜꯒꯤ ꯆꯩꯔꯥꯛ ꯐꯪꯗꯧꯔꯤꯕꯅꯤ ꯅꯪꯁꯨ ꯌꯥꯎꯅ ꯑꯋꯥꯐꯝꯗ ꯇꯥꯕ ꯇꯥꯔꯦ ꯈꯣꯏꯁꯥꯎꯅꯔꯕ ꯃꯌꯥꯝꯁꯤꯅ ꯅꯌꯨꯝꯒꯁꯦ ꯂꯣꯏꯅ ꯃꯩ ꯊꯥꯕꯤꯈꯤꯕ ꯇꯥꯔꯦꯅꯦ ꯃꯌꯥꯝ ꯑꯩꯅ ꯍꯥꯏꯖꯕ ꯑꯁꯤ ꯑꯃꯨꯛꯇ ꯇꯥꯕꯤꯌꯨ ꯑꯁꯤ ꯍꯥꯏꯅ ꯊꯕꯥꯇꯣꯝꯕꯤ ꯃꯈꯨꯠ ꯂꯣꯟꯅꯗꯨꯅ ꯃꯕꯨꯡꯕꯨ ꯀꯟꯅꯤꯡꯕꯒꯤ ꯏꯍꯨꯟꯅ ꯃꯌꯥꯝꯗ ꯃꯕꯨꯡꯗꯨ ꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯇꯦ ꯍꯥꯏꯅ ꯑꯣꯏꯗꯕ ꯉꯥꯡꯂꯝꯃꯤ ꯊꯕꯥꯇꯣꯝꯕꯤꯗꯤ ꯍꯥꯟꯅꯗꯒꯤꯁꯨ ꯍꯧꯅ ꯑꯣꯏꯗꯕ ꯑꯃꯨꯛꯇ ꯉꯥꯡꯗꯕꯅꯤꯅ ꯃꯥꯅ ꯍꯥꯏꯔꯤꯕ ꯑꯗꯨ ꯈꯨꯟꯖꯥ ꯃꯤꯌꯥꯝꯁꯨ ꯊꯥꯖꯔꯝꯃꯤ ꯑꯗꯨꯃꯛꯄꯨ ꯈꯔꯅꯗꯤ ꯊꯥꯖꯕ ꯉꯝꯂꯝꯗꯦ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯆꯤꯡꯅꯕ ꯑꯗꯨ ꯑꯗꯨꯃꯛ ꯍꯥꯏꯅꯔꯛꯂꯝꯃꯤ ꯅꯍꯥ ꯑꯃꯅ ꯃꯤ ꯍꯥꯠꯄ ꯑꯗꯨ ꯍꯟꯖꯤꯜꯂꯛꯇꯕ ꯉꯥꯏꯗꯨꯅ ꯂꯩꯕꯅꯗꯤ ꯀꯩꯁꯨ ꯀꯥꯟꯅꯔꯣꯏ ꯑꯗꯨꯅ ꯌꯨꯝꯁꯦ ꯍꯦꯛꯇ ꯃꯩ ꯊꯥꯗꯣꯛꯂꯁꯤꯗ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯌꯨꯝ ꯑꯁꯤꯗꯗꯤ ꯃꯩ ꯊꯥꯕꯤꯒꯅꯨ ꯇꯥꯆꯧ ꯂꯥꯛꯂꯒ ꯑꯩꯅ ꯇꯥꯆꯧꯕꯨ ꯃꯌꯥꯝꯗ ꯁꯤꯟꯅꯖꯒꯦ ꯌꯨꯝ ꯑꯁꯤꯗꯗꯤ ꯃꯩ ꯊꯥꯕꯤꯒꯅꯨ ꯈꯨꯟꯖꯥ ꯃꯤꯌꯥꯝꯅ ꯍꯣꯏꯅꯦ ꯌꯨꯝꯁꯤ ꯑꯣꯏꯅ ꯍꯦꯛꯇ ꯃꯩ ꯊꯥꯔꯁꯤꯅꯦ ꯊꯥꯔꯁꯦ ꯈꯨꯟꯖꯥ ꯑꯍꯜ ꯑꯃꯅ ꯉꯥꯏꯈꯣ ꯃꯔꯥꯜ ꯂꯩꯖꯗꯕ ꯃꯆꯜ ꯑꯁꯤꯒ ꯌꯨꯝ ꯑꯁꯤꯒꯗ ꯑꯀꯥꯏ ꯑꯇꯣꯏ ꯄꯤꯔꯒ ꯀꯔꯤꯁꯨ ꯀꯥꯟꯅꯒꯗꯧꯕꯁꯨ ꯅꯠꯇꯦ ꯃꯤꯍꯥꯠꯄ ꯃꯄꯨꯡ ꯑꯗꯨ ꯐꯪꯅꯕ ꯊꯤꯕꯅ ꯐꯅꯤ ꯑꯁꯤ ꯍꯥꯏꯅ ꯑꯍꯜ ꯑꯗꯨꯅ ꯐꯥꯊꯕꯤꯗꯨꯅ ꯈꯨꯟꯖꯥ ꯃꯤꯌꯥꯝꯗꯨ ꯌꯨꯝ ꯑꯗꯨꯗꯒꯤ ꯇꯞꯅ ꯊꯣꯛꯅꯈꯤꯔꯝꯃꯤ ꯊꯕꯥꯇꯣꯝꯕꯤ ꯃꯌꯥꯝ ꯂꯣꯏꯅ ꯆꯠꯅꯈ꯭ꯔꯕꯗ ꯇꯞꯅ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ ꯇꯥꯆꯧ ꯅꯪꯅ ꯇꯧꯔꯤꯕ ꯑꯁꯤꯕꯨ ꯀꯔꯤꯅꯣ ꯏꯕꯨꯡ ꯑꯃ ꯂꯩ ꯈꯟꯗꯨꯅ ꯃꯥꯅ ꯑꯩꯕꯨ ꯉꯥꯛꯄꯤ ꯁꯦꯟꯕꯤꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯨꯕꯅꯦ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯗꯨꯒꯤ ꯇꯥꯏꯑꯣꯟꯅꯕ ꯑꯣꯏꯅ ꯊꯣꯛꯂꯔꯦ ꯍꯦ ꯅꯣꯡꯗꯝꯕ ꯇꯣꯍꯂꯕꯤꯒꯤ ꯏꯐꯝꯗ ꯅꯪꯅ ꯌꯦꯡꯂꯤꯕ ꯆꯥꯡꯌꯦꯡ ꯑꯁꯤꯕꯨ ꯀꯔꯤꯅꯣ ꯏꯃꯥ ꯕꯥꯕꯥ ꯅꯈꯣꯏꯕꯨ ꯅꯆꯥꯁꯤꯡꯒꯤ ꯃꯇꯧ ꯑꯁꯤꯕꯨ ꯌꯦꯡꯕ ꯉꯝꯂꯤꯕ꯭ꯔꯣ
ꯑꯁꯤ ꯈꯟꯅ ꯊꯕꯥꯇꯣꯝꯕꯤ ꯇꯥꯏꯅꯐꯝ ꯈꯪꯗ ꯅꯣꯡꯗꯝꯕ ꯃꯥꯕꯨ ꯇꯥꯏꯅꯗꯨꯅ ꯈꯝꯅꯨꯡ ꯁꯋꯥ ꯇꯥꯟꯈ꯭ꯔꯕ ꯑꯄꯣꯛꯄꯤ ꯑꯄꯣꯛꯄꯕꯨ ꯀꯧꯗꯨꯅ ꯇꯦꯡꯊꯥꯖꯔꯝꯃꯤ꯫ ꯑꯍꯤꯡ ꯆꯨꯞꯄ ꯑꯗꯨꯃꯁꯨ ꯃꯥ ꯀꯞꯇꯨꯅꯇ ꯃꯌꯥꯗ ꯏꯁꯤꯡ ꯃꯔꯤꯛ ꯑꯃ ꯐꯥꯎꯕ ꯇꯥꯗꯅ ꯂꯦꯜꯂꯝꯃꯤ꯫ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯊꯧꯕ ꯄꯥꯎꯗꯨ ꯇꯥꯕꯗ ꯃꯁꯥꯗꯨ ꯂꯩꯇꯥꯐꯝ ꯈꯪꯖꯔꯝꯗꯦ꯫ ꯃꯥꯅ ꯍꯟꯒꯠ ꯍꯟꯗ ꯆꯠꯂꯤꯕꯗꯨ ꯎꯕꯗ ꯃꯃꯥ ꯏꯕꯦꯝꯃꯅ ꯇꯞꯅ "ꯏꯃꯥꯒꯤ ꯑꯆꯧꯕ, ꯏꯃꯥ ꯅꯪꯕꯨ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦꯅꯦ? ꯅꯁꯥꯗꯣ ꯏꯊꯛ ꯊꯛꯀꯅ ꯎꯏꯗ꯫ ꯏꯃꯥ, ꯑꯁꯤ ꯍꯥꯏꯅ ꯊꯧꯕ ꯋꯥ ꯃꯈꯥ ꯇꯥꯕ ꯉꯝꯗ ꯇꯨꯃꯤꯟꯅ ꯃꯃꯥꯗ ꯌꯦꯡꯂꯛꯂꯝꯃꯤ꯫ ꯃꯉꯣꯟꯗ ꯍꯥꯟꯅꯗꯒꯤ ꯌꯦꯡꯗꯨꯅ ꯂꯩꯔꯝꯂꯕ ꯃꯃꯥ ꯏꯕꯦꯝꯃ ꯑꯗꯨꯅ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯞꯅ "ꯍꯥꯏꯌꯨꯅꯦ ꯍꯥꯏꯌꯨꯅꯦ, ꯏꯆꯥꯅ ꯍꯥꯏꯅꯤꯡꯕ ꯑꯗꯣ." "ꯏꯃꯥ, ꯑꯇꯩꯒꯤ ꯅꯠꯇꯦꯗ, ꯃꯈꯥ ꯂꯩꯀꯥꯏꯒꯤ ꯊꯕꯥꯇꯣꯝꯕꯤꯒꯤ ꯃꯇꯥꯡꯗꯨꯅꯤ." ꯃꯆꯥꯅꯨꯄꯥꯅ ꯍꯥꯏꯔꯛꯂꯤꯕ ꯑꯗꯨ ꯇꯥꯕꯗ ꯁꯤꯖꯥ ꯅꯍꯥꯟ ꯅꯣꯡꯃ ꯇꯃꯨꯕꯤꯅ ꯇꯝꯂꯝꯕ ꯑꯗꯨ ꯆꯨꯝꯂꯦꯗꯅ ꯈꯟꯅ ꯃꯆꯥꯅꯨꯄꯥꯅ ꯋꯥ ꯍꯥꯏꯔꯛꯀꯦ ꯇꯧꯔꯤꯕ ꯑꯗꯨ ꯃꯔꯛ ꯄꯠ ꯊꯠꯂꯒ ꯅꯣꯛꯃꯤ ꯅꯣꯛꯃꯤ "ꯏꯆꯥꯅꯕꯨ ꯈꯣꯏꯗꯥꯔꯕꯗꯤ ꯍꯌꯦꯡꯃꯛ ꯍꯦꯛꯇ ꯏꯃꯥꯅ ꯆꯠꯂꯒ ꯍꯥꯏꯅꯔꯨꯔꯒ ꯂꯣꯏꯔꯦ ꯀꯩꯅꯣ? ꯑꯗꯨꯒꯤꯕꯨ ꯀꯔꯤꯒꯤ ꯑꯗꯨꯛ ꯋꯥꯈꯜ ꯋꯥꯔꯤꯕꯅꯣ?" "ꯏꯃꯥ, ꯑꯁꯦꯡꯕꯩꯔꯣ?" "ꯑꯉꯥꯎꯕ, ꯑꯩꯅꯕꯨ ꯅꯪꯉꯣꯟꯗ ꯀꯩꯒꯤ ꯑꯣꯏꯗꯕ ꯑꯃꯨꯛ ꯍꯥꯏꯗꯧꯔꯤꯒꯦ?" "ꯑꯗꯨꯒꯤ ꯅꯠꯇꯦꯗ, ꯅꯆꯥꯅ ꯏꯃꯥꯅ ꯑꯁꯨꯝꯅ ꯂꯥꯏꯅ ꯌꯥꯊꯣꯔꯛꯀꯅꯤ ꯈꯜꯂꯨꯗꯕꯒꯤꯅꯤ." "ꯀꯔꯤꯒꯤ ꯏꯃꯥꯅ ꯏꯆꯥꯅ ꯄꯥꯝꯖꯕ ꯅꯨꯄꯤꯕꯨ ꯄꯥꯝꯂꯣꯏꯗꯒꯦ? ꯏꯃꯥꯅꯦ ꯍꯥꯏꯕ ꯆꯠꯅꯕ ꯃꯤ ꯈꯔꯁꯨ ꯎꯅꯔꯨꯒꯦ." ꯑꯁꯤ ꯍꯥꯏꯅ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯁꯤꯟꯅꯗꯨꯅ ꯁꯤꯖ ꯃꯌꯨꯝꯗꯒꯤ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯊꯧꯕꯗꯤ ꯃꯃꯥꯅ ꯌꯥꯔꯦ ꯈꯟꯅ ꯍꯔꯥꯎꯅ ꯂꯩꯍꯧꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯁꯤꯖꯗꯣ ꯁꯝꯕꯜ ꯃꯔꯨꯝꯗꯣ ꯍꯦꯛ ꯀꯥꯟꯕꯗꯒꯤ ꯑꯁꯥꯎꯕ ꯁꯛꯐꯝꯗ ꯇꯃꯨꯕꯤ ꯍꯣꯏꯒꯤ ꯁꯨꯃꯥꯡꯗ ꯂꯦꯞꯂꯒ "ꯍꯣ ꯇꯃꯨꯕꯤ, ꯇꯃꯨꯕꯤ, ꯅꯪꯕꯨ ꯇꯥꯔꯕꯗꯤ ꯃꯄꯥꯟꯗ ꯑꯝꯇ ꯊꯣꯛꯂꯛꯎꯅꯦꯍꯦ." ꯇꯃꯨꯕꯤ ꯃꯪ ꯀꯟꯅ ꯃꯪꯂꯤꯉꯩꯗ ꯁꯤꯖꯅ ꯈꯪꯂꯥꯎ ꯂꯥꯎꯔꯛꯄ ꯑꯗꯨꯗ ꯏꯈꯪ ꯈꯪꯅ "ꯀꯩꯅꯣ? ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ?" ꯑꯁꯤ ꯍꯥꯏꯅ ꯇꯃꯨꯕꯤꯗꯣ ꯐꯃꯨꯡꯗꯒꯤ ꯐꯜ ꯂꯥꯎꯅ ꯆꯣꯡꯊꯔꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯃꯄꯥꯜꯗ ꯁꯤꯖꯅ ꯀꯧꯔꯤꯕ ꯑꯗꯨ ꯇꯥꯕꯗ ꯇꯞꯅ ꯁꯣꯔꯗꯨ ꯆꯅꯤꯡ ꯇꯥꯅ ꯍꯣꯟꯊꯔꯒ ꯃꯁꯝ ꯃꯅꯥꯗꯨ ꯂꯣꯏꯁꯤꯟꯅ "ꯑꯁ, ꯑꯉꯟꯕ ꯑꯌꯨꯛꯁꯤꯗ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤꯅ ꯀ꯭ꯋꯥꯛꯇꯧꯅ ꯈꯣꯡꯂꯛꯂꯤꯕ ꯑꯁꯤꯅ ꯀꯔꯤ ꯇꯧꯔꯕꯖꯥꯠꯅꯣꯅꯦ?" ꯑꯁꯤ ꯍꯥꯏꯅ ꯇꯃꯨꯕꯤꯗ ꯇꯟꯗꯦ ꯃꯥꯟꯗꯦ ꯇꯧꯗꯨꯅ ꯊꯣꯛꯂꯛꯂꯒ "ꯏꯆꯦ, ꯀꯔꯤ ꯂꯩꯔꯒꯦ?" "ꯇꯝꯃꯣ, ꯑꯩꯁꯦ ꯅꯪꯒ ꯇꯥꯟꯅꯗꯕ ꯌꯥꯗꯕ ꯑꯔꯨꯕ ꯋꯥ ꯑꯃ ꯂꯩꯔꯤꯃꯤ." "ꯀꯩ ꯋꯥꯅꯣ ꯏꯆꯦ? ꯌꯥꯅꯤ, ꯃꯣꯔꯥꯁꯤꯗ ꯐꯝꯂꯒ ꯅꯤꯡꯊꯤꯅ ꯇꯝꯕꯤꯌꯨ." "ꯑꯁ ꯇꯥꯃꯣ, ꯑꯩꯁꯦ ꯃꯩꯊꯛꯇ ꯐꯝꯕꯒ ꯆꯞ ꯃꯥꯟꯅꯔꯦꯅꯦꯍꯦ." ꯇꯃꯨꯕꯤ ꯁꯤꯖꯒꯤ ꯋꯥꯗꯨꯗ ꯉꯛꯅ ꯁꯤꯖꯗ ꯌꯦꯡꯂꯛꯇꯨꯅ ꯄꯥꯈꯠꯅ "ꯀꯩꯗꯧꯔꯒꯦ ꯏꯆꯦ?" "ꯏꯕꯦꯝꯃ, ꯏꯆꯥ ꯅꯨꯄꯥꯅ ꯃꯗꯨꯒꯤ ꯌꯨ ꯊꯛꯄꯒꯤ ꯃꯆꯜ ꯅꯨꯄꯤ ꯑꯗꯣ ꯂꯧꯔꯅꯤ ꯍꯥꯏꯔꯤꯅꯦ." "ꯏꯆꯦ, ꯑꯩꯗꯤ ꯅꯍꯥꯟꯅ ꯍꯥꯏꯗ꯭ꯔꯣ, ꯃꯈꯣꯏ ꯑꯅꯤꯁꯤ ꯃꯑꯣꯡ ꯃꯇꯧ ꯑꯃ ꯏꯇꯧ ꯇꯧꯋꯦꯅ. ꯃꯕꯨꯡꯗꯨꯁꯨ ꯃꯤ ꯍꯥꯠꯂꯤ ꯍꯥꯏꯕ꯭ꯔꯥ ꯀꯔꯤꯅꯣ? ꯍꯣ ꯑꯗꯨꯒꯤꯅꯦ ꯃꯌꯨꯝꯗ ꯅꯨꯄꯤꯗꯣ ꯃꯊꯟꯗ ꯉꯥꯏꯔꯦ ꯄꯨꯁꯤꯜꯂꯛꯂꯒꯦ ꯁꯤꯅꯤ. ꯑꯗ ꯑꯩꯅ ꯍꯥꯏꯅꯕ ꯆꯠꯀꯦ ꯍꯥꯏꯔꯒ ꯊꯦꯝꯂꯒ ꯊꯝꯂꯝꯂꯤꯕꯅꯤ. ꯑꯩꯕꯨ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦꯃꯤ." ꯑꯁꯤ ꯍꯥꯏꯅ ꯁꯤꯖꯗꯨ ꯇꯧꯐꯝ ꯈꯪꯗ ꯇꯃꯨꯕꯤꯗ ꯎꯄꯥꯏ ꯑꯃꯠꯇꯗꯤ ꯊꯤꯃꯤꯟꯅꯁꯤ ꯍꯥꯏꯅ ꯀꯟꯅ ꯇꯛꯂꯝꯃꯤ꯫ ꯇꯃꯨꯕꯤꯁꯨ ꯁꯤꯖꯅ ꯍꯥꯏꯃꯟꯕ ꯑꯗꯨꯗ ꯋꯥꯈꯜꯗꯣ ꯉꯥꯏꯍꯥꯛ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯀꯣꯏꯕꯗꯨ ꯀꯣꯌꯦꯡ ꯌꯦꯡꯂꯒ ꯇꯞꯅ "ꯏꯆꯦ, ꯀꯥꯟꯅꯗꯦ, ꯃꯤ ꯊꯥꯗꯣꯛꯂꯒ ꯍꯦꯛꯇ ꯍꯥꯠꯍꯜꯂꯁꯤ." "ꯑꯁ, ꯑꯗꯨꯅ ꯑꯃꯨꯛ ꯈꯨꯟꯖꯥ ꯃꯤꯌꯥꯝ ꯍꯌꯦꯡ ꯈꯪꯅꯔꯛꯂꯕꯗꯤ ꯀꯝꯗꯧꯕ?" "ꯍꯣꯏꯅꯦ, ꯑꯗꯨꯁꯨ ꯆꯨꯝꯃꯤꯅꯦ, ꯑꯗꯨꯁꯨ ꯈꯟꯗꯕ ꯌꯥꯗꯕꯅꯤ." "ꯀꯔꯤꯅꯣꯅꯦ ꯑꯩꯅ ꯍꯧꯖꯤꯛ ꯇꯧꯗꯧꯔꯤꯕ ꯑꯁꯤꯕꯣ?" ꯑꯁꯤ ꯍꯥꯏꯅ ꯃꯈꯣꯏ ꯑꯅꯤꯗꯣ ꯀꯔꯤꯅ ꯐꯒꯗꯒꯦ ꯍꯥꯏꯅ ꯑꯁꯨꯝ ꯈꯟꯅꯔꯤꯉꯩꯗ ꯇꯃꯨꯕꯤꯒꯤ ꯃꯆꯥꯅꯨꯄꯥ ꯅꯨꯄꯤ ꯎꯕ ꯌꯥꯗꯕ ꯑꯗꯨ ꯊꯣꯛꯂꯛꯂꯒ ꯅꯣꯛꯃꯤ ꯅꯣꯛꯃꯤ "ꯏꯃꯥꯕꯣ, ꯏꯃꯥ, ꯅꯈꯣꯏꯅ ꯉꯁꯥꯏꯗꯒꯤ ꯋꯥꯅ ꯈꯟꯅꯔꯤꯕꯗꯣ ꯀꯩꯁꯨ ꯋꯥꯕꯤꯔꯨꯅꯨ. ꯅꯆꯥ ꯇꯣꯝꯄꯣꯛꯅ ꯐꯅꯕ ꯑꯗꯨꯃꯛ ꯇꯧꯔꯛꯀꯦ." "ꯍꯩ, ꯃꯇꯥꯡꯁꯤꯗ ꯑꯉꯥꯡ ꯅꯪꯅ ꯌꯥꯎꯕ ꯌꯥꯕ ꯅꯠꯇꯦꯅꯦ." "ꯍꯦꯔ ꯏꯃꯥ, ꯅꯆꯥ ꯑꯩꯁꯦ ꯑꯉꯥꯡ ꯑꯣꯏꯖꯔꯁꯨ ꯅꯨꯄꯤꯕꯨꯗꯤ ꯀꯝꯗꯧꯅ ꯏꯍꯦ ꯋꯥꯁꯦ." "ꯆꯠꯊꯣꯛꯑꯣ ꯌꯥꯔꯦ, ꯑꯩ ꯅꯃꯥꯕꯣꯛꯀ ꯑꯃꯨꯛꯇꯅꯦ ꯏꯪꯅ ꯋꯥ ꯈꯟꯅꯒꯦ." "ꯉꯥꯏꯈꯣ ꯉꯥꯏꯈꯣ, ꯇꯥꯃꯣ, ꯅꯆꯥꯅꯨꯄꯥꯅ ꯍꯥꯏꯔꯤꯁꯦ ꯑꯁꯨꯝꯅ." "ꯏꯆꯦ, ꯃꯗꯨꯕꯨ ꯐꯤꯡꯒꯠꯈꯤꯅꯨꯁꯦ. ꯏꯆꯥꯕꯨꯗꯤ ꯀꯩꯒꯤ ꯑꯗꯨꯒꯨꯝꯕꯗ ꯆꯦꯟꯅꯍꯟꯅꯤ ꯍꯥꯏꯒꯦ? ꯑꯇꯣꯞꯄ ꯃꯤ ꯅꯦꯛꯂꯒ ꯂꯣꯏꯔꯦ ꯀꯩꯅꯣ." "ꯏꯁ, ꯀꯣꯛꯁꯨ ꯑꯩꯅ ꯄꯨꯊꯣꯛꯂꯨꯕ, ꯑꯗꯨꯒ ꯊꯕꯛꯁꯨ ꯑꯩ ꯌꯥꯎꯍꯜꯂꯣꯏꯗꯕ. ꯀꯥꯟꯅꯗꯦ, ꯑꯩꯒꯤ ꯏꯊꯧ ꯇꯧꯔꯨꯕꯅ ꯍꯦꯟꯅ ꯐꯔꯦ." ꯑꯁꯤ ꯍꯥꯏꯔꯒ ꯇꯣꯝꯄꯣꯛꯇꯨ ꯀꯥꯟꯅꯔꯔꯣꯏ ꯈꯟꯅ ꯃꯥꯒꯤ ꯃꯊꯧ ꯑꯗꯨꯃꯛ ꯇꯧꯈꯤꯔꯝꯃꯤ꯫
मा थोखरबा तुंगदा सीजगा तमुबीगदी कमदौना थबक पांथोक्सिगे हाइना वा खनरमी नमित अदुगी नुंथेलदु थौबा थबातोंबी उनबा चतौरिबनी खन्ना मिंगसेल ममांगदा लेपलगा इसैगा nganglगा masam hatuna leirami matamduda machal nupi langlendo imungdagi tholakpaga mapa chanarami mabungna masanana masam hatuna leibadu ubada ngakna tasao kai sapiga doino aduk nana keduna kaisu chalo masi ngangsina yaudhi yaudana tasao na pamjaba nupi do unaba hek chalaba ngasidi soidana kumhai nungaiba amadi urani do thauba machal nupigi wadada chingnana abisa kaino nang haido ha mayek seng hayo ai sumunadi taba nate ngasai imaga indol tamubiga makhoi ani lona haina badudi habe tahawbagi wani asi haina langlena mabungda ngasai mamaga tamubiga na thaba tombigi michat thinaba sinakhiba sarau adugi matangda mana habe tahawba adu tamlame मधु तारुबदा थौबा पंथादना मसम हालिबा समजेतु थादरमलगा कोंथोंग अदमदा चेंथोखिगे तौरमी मधु उबदा लांगलेन पाखना तासो इमा तासो हंगलादि कमदौबा इसन दोंबे इमा नै हंगलासु इमाना बमा उनरुनि हाइना चखि हाइना खुमु असि हाइना थौबदा हाथो हाथो चेनखिरमी लांगलेन सु मबुंगना चेनखिबा दोमदा नुंगाइतना येंगदुना लेहौरमी ngaihagi tongda sijado wakhal nungaina ka henadi mayek haktaba kabok lantak lantak jaiba higok masugi phiga phaneka potpa oina set chaduna imungdagi isaiga nganglaga tholaklaga mangol da family ba machanupi atombi da onsinduna hai atombiya nabungdi leiba udia kadai sani hairamge ima mama na ba ama unaruni haina thokibane o phare phare adubo oiradi adugane nabungdo horen hanjilakpada imana cha thoamganu hai haina tamuko ahoy ima anu numidang wairam sida imabu kadai da chapiruga doribano ho nandon tamuna haibada makha lekai da singju polpham aman nauna phamme hai adugi singju do yamna hawi hai ado nandon ga charuge tawbani asi haina sija machanupi adombida oidaba haijilaga mayumdagi tholaklami machanupi adombi so mamana oidaba ngangle khanglabasu karimata hairuda khangdaba saduna lehaurami asumna sijadu tamubiga haunaduna moina siliba saraudo mai pa ipak de yengba laklami makhoi ani do harau harau asumna lakpana makhoi na thaba tombi hoigi konthong mapa yorakpada mayam hupsinnariba do ubada ani do wadi hainada yengnaraga akhaba minok amumum noknarami adubu laibak thibade naksilakpa matamdade makhoi na khalamliba adugi tayonnabada thaba tombi maga thaubaga do khunja miyamna nattabali chatchali haiduna kaina katkadabagi langnariba thaba tombi amadi thobagi makhutta sanarina lei pareng oiduna makhoi ani bu hukna haliba du ubada sija masadu phathaba ngamda machinda imagi bungo asi haiduna sija do mayam tilliba du kauduna machana pagi manakta sensin ge tawrami athabu matang du tamubina sija gi makhutta ta phaduna isi tamu ai isagi isi matang sadi asi haina tamubina sija bunamduna chinglaga mayam marak adudagi nakal amada puthoraklami matamduda sija hikna kaptuna tamu aina siluriba asibu asi thokna bro amata yaujaba ichana isia se amta phathause mina tarabadi soinarakpa tare asi haina tamubina sijabu themjinduna mayumda pukhirami somda thaubaga thaba tombiga sukhunja miyamna namduna kaina katpa loiraga thaubaga thaba tombiga do mayum tamna laklami makhoi ani na mayum yorakpa matamdadi sijadi wakhal mangduna mayam changduna laikatnarami thauba mama ubada pakhana ima langlendi mabunggi wa pumna makhangbana tumina adumak leirami adubo karisu khangjadaba lingjeldi mabungda warauna taso nang pelaba natro imana asuna leibase pelaba natro lingjel ibunggi wasemu yare amata taningje asigi yuthakpagi masal asigi damakta imung manugi wakhal amata khandraba natro phai ngasi haiba numit asidagi aikhoi bana jalne haina khangan imana suta sobu machani haina khandrabane
ꯑꯁꯤ ꯍꯥꯏꯅ ꯂꯤꯡꯖꯦꯜ ꯄꯦꯟꯗꯅ ꯃꯕꯨꯡꯗ ꯄꯉꯥꯡꯗ ꯉꯥꯡꯂꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯂꯥꯡꯂꯦꯟꯗꯨ ꯇꯞꯅ ꯃꯆꯦꯒꯤ ꯃꯈꯨꯗꯥꯡ ꯌꯥꯟꯗꯨꯅ "ꯏꯆꯦ ꯊꯣꯛꯂꯣꯕ, ꯑꯉꯥꯡ ꯅꯪ ꯇꯨꯃꯤꯟ ꯂꯩꯌꯨ, ꯃꯁꯦ ꯑꯍꯟꯒꯤ ꯃꯊꯧꯅꯤ, ꯅꯪ ꯌꯥꯎꯔꯛꯀꯅꯨ, ꯃꯁꯤ ꯄꯨꯝꯕꯁꯦ ꯃꯁꯤꯒꯤ ꯌꯨ ꯊꯛꯄꯒꯤ ꯃꯆꯜꯅꯨꯄꯤ ꯑꯁꯤꯅ ꯊꯧꯍꯜꯂꯤꯕꯅꯤ" ꯑꯁꯤ ꯍꯥꯏꯅ ꯂꯤꯡꯖꯦꯜꯗꯣ ꯈꯣꯡꯂꯩ ꯊꯨꯅ ꯃꯅꯝꯃꯒꯤ ꯃꯁꯝ ꯑꯗꯨꯕꯨ ꯐꯣꯏꯒꯦ ꯍꯥꯏꯅ ꯂꯝꯂꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯇꯝꯗꯨꯗ ꯊꯧꯕꯅ ꯊꯕꯥꯇꯣꯝꯕꯤꯗꯣ ꯅꯥꯀꯜꯗ ꯆꯤꯡꯊꯣꯛꯂꯝꯃꯤ꯫ ꯂꯥꯡꯂꯦꯟꯁꯨ ꯄꯥꯈꯠꯅ ꯃꯆꯦꯕꯨ ꯈꯥꯝꯖꯤꯜꯂꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯁꯤꯖꯁꯨ ꯋꯥꯈꯜ ꯇꯥꯔꯛꯂꯝꯃꯤ꯫ "ꯏꯃꯥ, ꯅꯆꯥ, ꯌꯥꯔꯦ, ꯌꯥꯔꯦ, ꯃꯈꯥ ꯇꯥꯔꯅꯨ. ꯏꯃꯥꯅꯗꯤ ꯅꯈꯣꯏ ꯑꯅꯤꯕꯨ ꯈꯨꯜ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯈꯪꯅ ꯂꯨꯍꯣꯡꯒꯦ ꯈꯟꯕꯅꯤ. ꯑꯗꯨꯕꯨ ꯅꯈꯣꯏ ꯑꯅꯤꯅ ꯉꯥꯏꯉꯝꯗ꯭ꯔꯕꯅꯤꯅ ꯅꯈꯣꯏ ꯑꯅꯤꯅ ꯐꯅꯤ ꯈꯟꯕꯗꯨ ꯇꯧꯔꯣ. ꯏꯃꯥ ꯍꯣꯏꯗꯤ ꯑꯍꯜ ꯑꯣꯏꯔꯕꯅꯤꯅ ꯏꯋꯥ ꯂꯧꯕꯤꯗ꯭ꯔꯦ. ꯑꯗꯨꯅ ꯅꯣꯏꯅ ꯊꯣꯛꯄ ꯇꯧꯔꯣ." ꯊꯧꯕ ꯃꯃꯥꯒꯤ ꯃꯔꯧ ꯂꯩꯕ ꯋꯥꯗꯨꯗ ꯋꯥ ꯃꯈꯥ ꯇꯥꯕꯁꯨ ꯉꯝꯂꯝꯗꯦ꯫ ꯑꯗꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯃꯗꯤ ꯑꯗꯨꯃꯛ ꯂꯣꯏꯈꯤꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯊꯕꯥꯇꯣꯝꯕꯤꯗꯣ ꯉꯟꯅ ꯍꯧꯒꯠꯇꯨꯅ ꯃꯥꯡꯒꯣꯜ ꯂꯝꯗꯨ ꯇꯩꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯂꯤꯡꯖꯦꯜꯗꯣ ꯐꯛꯂꯤ ꯐꯛꯂꯤ ꯍꯧꯒꯠꯂꯛꯇꯨꯅ ꯂꯝ ꯑꯇꯩꯕ ꯑꯗꯨꯗ ꯇꯧꯒꯦ ꯌꯥꯎꯅ ꯃꯈꯣꯡꯗꯨ ꯁꯤꯠꯂꯒ ꯂꯩꯃꯥꯏꯗ ꯉꯦꯛ ꯂꯥꯎꯅ ꯐꯝꯊꯔꯝꯃꯤ꯫ ꯂꯤꯡꯖꯦꯜ ꯅꯤꯡꯒꯣꯡꯗꯨ ꯌꯩꯁꯤꯜꯂꯕꯅꯤꯅ ꯁꯨꯒꯠꯂꯒ "ꯑꯌꯣ ꯏꯃꯥ, ꯑꯌꯣ, ꯑꯌꯣ ꯏꯃꯥ." "ꯑꯩꯃꯥ, ꯏꯕꯦꯝꯃ, ꯅꯪꯕꯨ ꯀꯥꯏꯗ ꯁꯣꯛꯀꯦ? ꯎꯁꯦ, ꯏꯅꯝꯃ ꯌꯦꯡꯒꯦ" ꯑꯁꯤ ꯍꯥꯏꯅ ꯊꯕꯥꯇꯣꯝꯕꯤ ꯂꯤꯡꯖꯦꯜꯕꯨ ꯁꯣꯛꯀꯦ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯇꯝꯗꯨꯗ ꯂꯤꯡꯖꯦꯜ ꯃꯅꯝꯃꯒꯤ ꯃꯈꯨꯠꯇꯨ ꯐꯠ ꯂꯥꯎꯅ ꯀꯟꯊꯣꯛꯂꯒ "ꯁꯣꯛꯂꯛꯀꯅꯨ. ꯅꯪꯒꯤꯁꯦ ꯑꯩꯅ ꯉꯔꯥꯡ ꯈꯔ ꯉꯥꯡꯁꯛ ꯇꯧꯕ ꯑꯗꯨꯒꯤ ꯇꯧꯒꯦ ꯌꯥꯎꯅ ꯇꯧꯔꯤꯕ ꯅꯠꯇ꯭ꯔꯣ ꯍꯥ?" "ꯏꯕꯦꯝꯃ, ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯣ? ꯏꯅꯝꯃꯅꯕꯨ ꯅꯪꯉꯣꯟꯗ..." ꯊꯕꯥꯇꯣꯝꯕꯤꯅ ꯋꯥ ꯍꯥꯏꯕ ꯂꯣꯏꯐꯥꯠꯇ꯭ꯔꯤꯉꯩ ꯂꯤꯡꯖꯦꯜ ꯃꯈꯨꯠꯇꯨ ꯐꯠ ꯊꯥꯡꯒꯠꯂꯒ "ꯀꯅꯥꯒꯤ ꯏꯅꯝꯃꯅꯣ ꯍꯥ? ꯅꯪꯒꯨꯝꯕꯤ ꯌꯨꯔꯥꯏ ꯆꯦꯟꯕ ꯑꯃꯒꯤ ꯃꯆꯜꯕꯨ ꯑꯩꯅ ꯏꯅꯝꯃ ꯑꯣꯏꯅꯤꯡꯂꯝꯒꯅꯤ ꯈꯟꯕ꯭ꯔꯣ ꯍꯥ?" "ꯏꯕꯦꯝꯃ, ꯐꯔꯕꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯑꯩꯁꯦ ꯅꯕꯨꯡꯒꯤ ꯂꯣꯏꯅꯕꯤ ꯅꯅꯝꯃꯅꯤ. ꯑꯩꯉꯣꯟꯗ ꯅꯪ ꯃꯥ ꯍꯥꯏꯕꯗꯣ..." "ꯍꯦ, ꯅꯪꯅꯦ ꯌꯥꯝꯅ ꯍꯦꯟꯖꯤꯜꯂꯛꯀꯅꯨꯀꯣ. ꯃꯤꯅꯥꯏ ꯅꯨꯄꯤ ꯅꯪꯒꯨꯝꯕꯅꯁꯨ ꯑꯩꯉꯣꯟꯗ ꯄꯥꯎꯇꯥꯛ ꯄꯤꯕ ꯌꯥꯕ꯭ꯔꯣ ꯍꯥ?" ꯑꯁꯤ ꯍꯥꯏꯅ ꯂꯤꯡꯖꯦꯜ ꯁꯥꯎꯅ ꯅꯨꯔꯥ ꯆꯐꯨ ꯑꯗꯨꯕꯨ ꯀꯧꯈꯥꯏꯔꯝꯃꯤ꯫ ꯂꯥꯎꯅꯕꯒꯤ ꯃꯈꯣꯜꯗꯨ ꯇꯥꯕꯗ ꯂꯥꯡꯂꯦꯟ ꯇꯨꯝꯂꯝꯕꯗꯒꯤ ꯄꯥꯈꯠꯅ ꯐꯨꯛ ꯍꯧꯒꯠꯂꯒ ꯆꯦꯟꯊꯣꯔꯛꯂꯒ ꯃꯆꯦꯒꯤ ꯈꯨꯗꯥꯡꯗꯨ ꯆꯤꯡꯂꯒ "ꯏꯆꯦ ꯇꯣꯛꯂꯣ ꯌꯥꯔꯤꯕ. ꯍꯩ, ꯅꯪꯃꯁꯨꯅꯤ. ꯄꯣꯛꯃꯤꯟꯅꯔꯤꯕ ꯅꯆꯦ ꯑꯩꯒꯤ ꯃꯤꯆꯪ ꯆꯪꯒꯦꯗꯤ ꯂꯩꯇꯦ. ꯃꯤꯇꯣꯞꯁꯤꯒꯤ ꯃꯤꯆꯪ ꯑꯣꯏꯅ ꯆꯪꯉꯣ. ꯅꯪ ꯍꯥꯏꯁꯤꯅꯤ ꯅꯪ." ꯑꯁꯤ ꯍꯥꯏꯅ ꯂꯤꯡꯖꯦꯜꯅ ꯃꯅꯥꯎꯅꯨꯄꯤꯒꯤ ꯃꯀꯣꯛꯇꯨꯗ ꯏꯜꯂꯝꯃꯤ꯫ ꯂꯥꯡꯂꯦꯟꯁꯨ ꯃꯆꯦꯕꯨ ꯀꯤꯗꯨꯅ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ꯫ ꯂꯤꯡꯖꯦꯜꯁꯨ ꯃꯅꯝꯃꯒ ꯃꯅꯥꯎꯅꯨꯄꯤꯒꯗ ꯄꯩꯔꯞꯅ ꯌꯦꯡꯂꯒ ꯏꯃꯨꯡꯗ ꯑꯗꯨꯃꯛ ꯆꯪꯈꯤꯔꯝꯃꯤ꯫ ꯊꯕꯥꯇꯣꯝꯕꯤꯗꯤ ꯂꯤꯡꯖꯦꯜꯒꯤ ꯑꯀꯟꯕ ꯋꯥꯍꯩ ꯃꯌꯥꯝꯗꯨꯗ ꯀꯔꯤꯃꯠꯇ ꯍꯥꯏꯕ ꯉꯝꯗ ꯃꯄꯤ ꯏꯔꯥ ꯆꯦꯅ ꯂꯦꯞꯇꯨꯅ ꯂꯩꯖꯔꯝꯃꯤ꯫ ꯃꯅꯝꯃꯒꯤ ꯃꯇꯧꯗꯨꯗ ꯂꯥꯡꯂꯦꯟꯅ ꯃꯅꯝꯃꯕꯨ ꯊꯦꯝꯖꯤꯟꯕ ꯑꯣꯏꯅ "ꯏꯅꯝꯃ, ꯑꯩꯈꯣꯏ ꯏꯆꯦꯁꯦ ꯃꯀꯣꯛ ꯈꯔ ꯆꯥꯛꯄꯅꯤ. ꯃꯥꯒꯤꯗꯤ ꯑꯁꯨꯝꯅ ꯑꯗꯨꯝ ꯇꯧꯔꯒ ꯂꯩꯔꯕꯅꯤ. ꯀꯩꯁꯨ ꯈꯜꯂꯨꯅꯨꯀꯣ." ꯑꯁꯤ ꯍꯥꯏꯅ ꯊꯕꯥꯇꯣꯝꯕꯤ ꯇꯥꯔꯛꯇꯧꯒꯤ ꯇꯧꯔꯤꯕ ꯃꯄꯤꯗꯨ ꯇꯥꯗꯅꯕ ꯀꯟꯅ ꯈꯪꯖꯤꯜꯂꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯍꯧꯅ ꯂꯤꯡꯖꯦꯜꯅ ꯊꯕꯥꯇꯣꯝꯕꯤꯅ ꯇꯧꯕ ꯊꯕꯛ ꯈꯨꯗꯤꯡ, ꯈꯣꯡꯊꯥꯡ ꯈꯨꯗꯤꯡ ꯆꯨꯝꯂꯁꯨ ꯑꯔꯥꯟꯕ ꯇꯥꯍꯟꯗꯨꯅ ꯃꯔꯥꯜ ꯂꯩꯇꯅ ꯃꯔꯥꯜꯅ ꯃꯄꯣꯠ ꯐꯥꯔꯕꯤ ꯑꯃꯒꯨꯝ ꯇꯥꯊꯤ ꯇꯥꯊꯤꯅ ꯆꯩꯕ ꯉꯥꯡꯕ ꯂꯦꯞꯂꯝꯗꯦ꯫ ꯊꯕꯥꯇꯣꯝꯕꯤꯁꯨ ꯃꯔꯥꯏꯕꯛꯀꯤꯅꯤ ꯈꯟꯅ ꯋꯥ ꯑꯃꯠꯇ ꯍꯥꯏꯗ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯈꯪꯖꯤꯜꯂꯝꯃꯤ꯫ ꯑꯗꯨꯝꯅ ꯇꯧꯕ ꯑꯗꯨ ꯁꯤꯖꯅꯁꯨ ꯂꯤꯡꯖꯦꯜꯗ ꯃꯇꯧ ꯃꯥꯟꯗꯅ ꯊꯕꯥꯇꯣꯝꯕꯤꯗꯨ ꯌꯨꯝꯗꯨꯗꯒꯤ ꯇꯥꯟꯊꯣꯛꯈꯤꯅꯕ ꯍꯥꯏꯗꯨꯅ ꯇꯠꯇꯅ ꯑꯣꯠꯅꯌꯨ ꯍꯥꯏꯅ ꯏꯟꯁꯤꯟꯕ ꯂꯦꯞꯂꯝꯗꯦ꯫ ꯊꯧꯕꯁꯨ ꯐꯅ ꯀꯟꯅꯗꯤ ꯃꯃꯥꯒ ꯃꯆꯜꯒꯗ ꯃꯥꯒꯤ ꯂꯣꯏꯅꯕꯤꯕꯨ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯅꯕ ꯍꯥꯏꯕꯅꯤ꯫ ꯃꯥ ꯂꯩꯔꯤꯈꯩꯗꯤ ꯃꯣꯏꯁꯨ ꯑꯐꯕ ꯑꯗꯨꯃꯛ ꯁꯥꯔꯝꯃꯤ꯫ ꯃꯥ ꯂꯩꯇꯕꯗ ꯍꯦꯛꯇ ꯑꯣꯠꯄ ꯅꯩꯕ ꯑꯗꯨꯃꯛ ꯇꯧꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇ ꯊꯕꯥꯇꯣꯝꯕꯤꯅ ꯐꯤ ꯁꯨꯔꯤꯉꯩꯗ ꯂꯤꯡꯖꯦꯜꯁꯨ ꯃꯥꯒꯤ ꯐꯤ ꯃꯌꯥꯝ ꯑꯃ ꯄꯨꯊꯣꯔꯛꯇꯨꯅ ꯃꯅꯝꯃꯒꯤ ꯃꯅꯥꯛꯇ ꯄꯣꯞ ꯂꯥꯎꯅ ꯊꯥꯗꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯊꯕꯥꯇꯣꯝꯕꯤꯁꯨ ꯍꯥꯏꯐꯦꯠ ꯉꯛꯆꯥꯅꯅ ꯃꯆꯜꯅꯨꯄꯤꯗ ꯌꯦꯡꯂꯒ "ꯏꯕꯦꯝꯃ, ꯅꯪꯒꯤ ꯐꯤꯁꯤꯁꯨ ꯁꯨ ꯍꯥꯏꯔꯤꯕ꯭ꯔꯣ?" "ꯍꯣꯏ, ꯍꯥꯏꯗ꯭ꯔꯁꯨ ꯑꯗꯨꯃꯛ ꯁꯨꯕ ꯌꯥꯕꯁꯤꯗ." "ꯅꯪꯒꯤꯁꯦ ꯍꯣꯔꯦꯟ ꯑꯣꯏꯅ ꯁꯨꯔꯒꯦ. ꯑꯩ ꯑꯁꯤ ꯂꯣꯏꯔꯒ ꯆꯥꯛ ꯊꯥꯒꯠꯂꯨꯒꯦ ꯇꯧꯕꯅꯦ." "ꯁꯨꯅꯤꯡꯗ꯭ꯔꯒ ꯀꯣꯛꯇꯣꯛꯄ ꯌꯥꯕꯁꯤꯗ ꯁꯨꯗ ꯌꯥꯗꯦ ꯍꯥꯏꯕꯁꯨ ꯅꯠꯇꯕꯗ." ꯑꯁꯤ ꯍꯥꯏꯅ ꯂꯤꯡꯖꯦꯜ ꯃꯅꯝꯃꯅ ꯀꯧꯕꯒ ꯇꯥꯗꯕꯤꯗ ꯃꯃꯥꯏꯗꯨꯗꯩ ꯊꯣꯛꯂꯒ ꯆꯪꯈꯤꯔꯝꯃꯤ꯫ ꯊꯕꯥꯇꯣꯝꯕꯤ ꯃꯆꯜꯅꯨꯄꯤꯅ ꯋꯥꯔꯧꯈ꯭ꯔꯦ ꯈꯟꯗꯨꯅ ꯅꯨꯡꯉꯥꯏꯇꯅ ꯂꯦꯞꯂꯒ ꯂꯩꯍꯧꯔꯝꯃꯤ꯫ ꯂꯤꯡꯖꯦꯜꯅ
ꯐꯤ ꯀꯥꯝꯂꯒ ꯆꯪꯂꯛꯄꯗꯨꯗ ꯃꯃꯥ ꯏꯕꯦꯝꯃ ꯁꯤꯖꯅ ꯄꯤꯁꯨꯝ ꯍꯥꯏꯐꯦꯠ ꯁꯨꯛꯂꯒ ꯀꯩꯗꯧꯔꯒꯦ ꯅꯪꯅ ꯐꯤ ꯀꯥꯝꯂꯒ ꯆꯪꯂꯛꯏꯁꯤꯅ ꯍꯣ ꯃꯧ ꯑꯅꯧꯕꯤꯗ ꯐꯤꯁꯦ ꯈꯤꯇ ꯁꯨꯕꯤꯌꯨ ꯍꯥꯏꯔꯨꯕꯕꯨ ꯍꯣꯔꯦꯟ ꯍꯌꯦꯡ ꯍꯥꯏꯅ ꯁꯨꯅꯤꯡꯗꯕꯒꯤ ꯋꯥꯉꯥꯡ ꯉꯥꯡꯂꯛꯏꯕꯅꯤꯗꯅ ꯑꯦ ꯃꯁꯤ ꯃꯇꯧ ꯃꯥꯟꯗꯅ ꯌꯥꯝꯅ ꯍꯦꯟꯖꯤꯜꯂꯛꯑꯦꯗꯅ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯃꯁꯝꯁꯦ ꯈꯨꯗꯥꯡ ꯌꯦꯠꯂꯒ ꯍꯥꯏꯗꯠꯄ ꯌꯥꯗ꯭ꯔꯣ ꯃꯃꯥꯅ ꯃꯁꯤꯗ ꯏꯟꯁꯤꯜꯂꯤꯕꯗꯨ ꯇꯥꯕꯗ ꯂꯥꯡꯂꯦꯟꯗꯨ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯄ ꯉꯝꯗ ꯐꯟ ꯆꯣꯡꯊꯣꯛꯂꯒ ꯀꯩꯅꯣ ꯏꯃꯥꯅ ꯍꯥꯏꯗꯨꯕꯣ ꯀꯩꯅꯣ ꯑꯉꯥꯡꯅꯅ ꯑꯍꯜ ꯂꯃꯟ ꯁꯥꯗꯅ ꯏꯃꯥꯒ ꯑꯃꯨꯛ ꯁꯥꯖꯤꯜꯂꯛꯏꯁꯤꯅ ꯏꯆꯦ ꯏꯃꯥꯅ ꯍꯥꯏꯁꯦ ꯑꯝꯇ ꯊꯥꯖꯒꯅꯨ ꯑꯁꯤ ꯍꯥꯏꯅ ꯂꯥꯡꯂꯦꯟ ꯃꯥꯅ ꯅꯣꯡꯃꯇ ꯃꯨꯕꯤꯒ ꯃꯃꯥꯒ ꯁꯥꯟꯅꯕ ꯃꯥꯅ ꯇꯥꯍꯧꯕ ꯄꯨꯝꯕ ꯃꯆꯦꯗ ꯇꯝꯂꯛꯂꯝꯃꯤ ꯂꯤꯡꯖꯦꯜ ꯃꯅꯥꯎꯅꯨꯄꯤꯅ ꯍꯥꯏꯔꯛꯂꯤꯕ ꯑꯗꯨ ꯇꯥꯕꯗ ꯉꯛꯅ ꯃꯃꯥꯗ ꯌꯦꯡꯂꯛꯂꯝꯃꯤ ꯁꯤꯖ ꯃꯥꯅ ꯍꯥꯏꯔꯨꯕ ꯀꯧꯕꯅꯤꯅ ꯃꯆꯥ ꯑꯅꯤꯒꯤ ꯃꯃꯥꯡꯗ ꯏꯀꯥꯛ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯂꯥꯏꯕꯛꯅ ꯊꯤꯔꯤꯁꯨ ꯃꯈꯣꯏ ꯑꯍꯨꯝꯅ ꯃꯃꯥꯏ ꯂꯩꯊꯣꯔꯛꯄꯗ ꯊꯧꯕ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯁꯤꯖ ꯃꯆꯥꯅꯨꯄꯥꯅ ꯂꯦꯞꯂꯒ ꯂꯩꯔꯝꯕ ꯑꯗꯨꯗ ꯄꯥꯈꯠꯅ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯏꯃꯥꯒꯤ ꯋꯥꯁꯤ ꯌꯥꯔꯦ ꯏꯃꯥ ꯃꯈꯥ ꯇꯥꯕꯤꯔꯅꯨ ꯏꯃꯥꯅ ꯅꯃꯧꯁꯦ ꯑꯗꯨꯛ ꯌꯧꯅ ꯄꯥꯝꯗ꯭ꯔꯕꯅꯤꯅ ꯉꯁꯤꯗꯒꯤ ꯅꯈꯣꯏꯒꯤ ꯅꯃꯥꯡꯗ ꯃꯥꯒꯤ ꯃꯁꯛꯁꯦ ꯎꯗꯅꯕ ꯑꯩꯈꯣꯏ ꯑꯅꯤ ꯌꯨꯝꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯒꯦ ꯅꯠꯇꯦ ꯏꯕꯨꯡꯉꯣ ꯅꯪ ꯑꯗꯨꯝꯅ ꯍꯥꯏꯒꯅꯨ ꯏꯃꯥꯒꯤ ꯋꯥꯁꯦ ꯑꯃꯨꯛꯇ ꯇꯥꯈꯣ ꯑꯁꯤ ꯍꯥꯏꯅ ꯁꯤꯖ ꯃꯆꯥꯕꯨ ꯈꯥꯝꯅꯕ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ ꯑꯗꯨꯕꯨ ꯊꯧꯕ ꯃꯃꯥꯅ ꯍꯥꯏꯔꯤꯕ ꯄꯨꯝꯕꯗꯨ ꯑꯃꯠꯇ ꯇꯥꯗ ꯊꯕꯥꯇꯣꯝꯕꯤꯕꯨ ꯆꯤꯡꯂꯒ ꯊꯕꯥꯇꯣꯝꯕꯤꯒꯤ ꯀꯅꯥꯁꯨ ꯂꯩꯅꯗ꯭ꯔꯕ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯨꯅꯤ ꯍꯥꯏꯅ ꯆꯠꯈꯤꯔꯝꯃꯤ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯃꯇꯨꯡ ꯂꯥꯡꯂꯦꯟꯗꯤ ꯃꯔꯛ ꯃꯔꯛꯇ ꯃꯕꯨꯡꯒ ꯃꯅꯝꯃꯒ ꯄꯥꯎ ꯏ ꯐꯥꯎꯅꯗꯨꯅ ꯑꯋꯥ ꯅꯨꯡꯉꯥꯏ ꯋꯥ ꯇꯥꯟꯅꯔꯝꯃꯤ ꯑꯗꯨꯕꯨ ꯁꯤꯖꯒ ꯂꯤꯡꯖꯦꯜꯒꯗꯤ ꯂꯥꯜꯂꯨꯕ ꯀꯧꯕꯅ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯆꯠꯂꯨꯕꯁꯨ ꯉꯝꯗ ꯋꯥꯅ ꯂꯩꯂꯝꯃꯤ ꯑꯁꯨꯝꯅ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯂꯤꯡꯖꯦꯜꯒꯤ ꯂꯨꯍꯣꯡꯂꯝꯗꯥꯏ ꯑꯣꯏꯔꯛꯂꯕꯗ ꯃꯅꯥꯎꯅꯨꯄꯤ ꯂꯥꯡꯂꯦꯟꯒ ꯂꯣꯏꯅꯅ ꯃꯕꯨꯡ ꯑꯃꯗꯤ ꯃꯅꯝꯃꯕꯨ ꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯅꯕ ꯀꯟꯅ ꯍꯥꯏꯖꯔꯝꯃꯤ ꯃꯇꯝꯗꯨꯗ ꯊꯧꯕꯗꯤ ꯋꯥꯔꯧꯔꯤꯕꯅꯤ ꯍꯥꯏꯅ ꯍꯟꯖꯤꯜꯂꯣꯏ ꯍꯥꯏꯅ ꯑꯗꯨꯃꯛ ꯍꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯊꯕꯥꯇꯣꯝꯕꯤꯅ ꯀꯟꯅ ꯊꯦꯝꯕꯗꯒꯤ ꯌꯥꯔꯛꯇꯨꯅ ꯃꯈꯣꯏ ꯑꯅꯤ ꯑꯗꯨ ꯃꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯇꯨꯅ ꯃꯆꯜꯒꯤ ꯑꯑꯣꯡ ꯑꯋꯣꯟ ꯄꯨꯝꯕ ꯃꯈꯣꯏꯅ ꯂꯥꯡꯗꯨꯅ ꯑꯋꯥꯠ ꯑꯄꯥ ꯂꯩꯇꯅꯕ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯍꯣꯠꯅꯕꯗꯨ ꯎꯕꯗ ꯁꯤꯖ ꯃꯍꯥꯛꯀꯤ ꯋꯥꯈꯜ ꯑꯗꯨ ꯈꯔ ꯏꯪꯕꯣꯏ ꯅꯤꯡꯂꯝꯃꯤ ꯑꯁꯨꯝꯅ ꯅꯨꯡꯉꯥꯏꯅꯗꯕ ꯄꯨꯝꯕ ꯀꯥꯎꯅꯈꯤꯗꯨꯅ ꯏꯪꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯈꯤꯔꯝꯃꯤ